Chahi ani makai helaba Manipur gi rang asida thenglaba su thengna India gi President Draupadi Murmu lakliwa tang 13 Manipur da Lakpaga Loinana December gi tang 12 da pangthokadoriba Nupi lan gi Thouram Dasu Saruk Yaraba yai haidi hiram asigi matang da SKTV na phangma pawma gi matungina President Draupadi Murmu lakliwa tang 13 gi ayukta Imphal thunglaba matung ahinga ma yareklaga mathangi numit December gi tang 12 da pangthokadoriba Nupi lal gi Thouram Dasu Saruk yakani haidi Makna tang 13 da Imphal thunglaba matung Senapati district ta chatuna mafam madugi tribal luchingba singa unaduna wari sanagani Loinana thokliba irang asina maram oiraga kangpokpida lanjenaraga leiriba IDP singa su unarava yai President Draupadi Murmu na Raj Bhavan da hing ama yarektuna December gi tang 12 da pangthokadoriba Nupilal gi Thouram dasu saruk yakani hairi Magna Imphal la leiringai madungda tongan ba nupi gi luchingba sing amadi lanjenariba singa su unarava yai haina pawasina makhatari Panbayabadi mamang tha November gi tang 13 India gi Chief of Army Staff General Upendra Dwivedina Manipur da mahausa gi tang dulai taba fibam makhatana leirabadi President Draupadi Murmu Manipur da chatlaba yai haina phongdokpa leikrabani